ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯁꯤꯡꯕꯨꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯥꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯅꯨꯡꯁꯤꯔꯕ ꯏꯅꯥꯎꯅꯨꯄꯤ ꯑꯃꯅ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯈꯛ ꯊꯥꯕꯤꯔꯛꯏ꯫ ꯏꯅꯥꯎꯅꯨꯄꯤ ꯑꯁꯤꯒꯤ ꯃꯍꯨꯠ ꯁꯤꯟꯖꯔꯒ ꯋꯥꯔꯤ ꯑꯁꯤꯕꯨ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯌꯨ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯃꯤ ꯂꯧꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯍꯧꯖꯔꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩ ꯏꯁꯥꯃꯛꯅ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯍꯧꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤ ꯀꯥꯟꯆꯤꯄꯨꯔꯒꯤꯅ ꯃꯅꯤꯡ ꯀ꯭ꯌꯥꯝꯒꯩ ꯐꯥꯎꯈꯤꯕ ꯌꯥꯕ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯈꯛꯀꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯗꯣ 2010ꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯅꯤ꯫ ꯑꯩꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯄ ꯑꯍꯜ ꯑꯃ ꯑꯅꯥꯕ ꯍꯦꯟꯖꯤꯟꯗꯅ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯑꯁꯤꯕ ꯍꯪꯕꯗꯣ ꯆꯠꯂꯦ꯫ ꯑꯍꯜ ꯑꯗꯣ ꯄꯣꯠꯂꯣꯏꯕ ꯂꯣꯏꯕꯗ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 12 ꯇꯥꯔꯦ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯦ ꯁꯒꯣꯜꯁꯦꯟꯒ ꯏꯔꯥꯏꯒ ꯅꯨꯃꯤꯠꯀꯤ ꯇꯥꯏꯅꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯅꯨꯄꯤꯁꯤꯡ ꯃꯪ ꯑꯗꯨꯗꯒꯤ ꯀꯥꯔꯛꯑꯦ, ꯑꯗꯨꯕꯨ ꯅꯨꯄꯥ ꯈꯔꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯍꯧꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯈꯔ ꯑꯃ ꯍꯥꯏꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯗ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯨꯕꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯨꯞꯊꯣꯛꯂꯒ ꯀꯥꯅꯔꯛꯏ꯫ ꯑꯩꯁꯨ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯗ ꯏꯁꯥꯁꯦ ꯂꯨꯞꯊꯣꯛꯑꯒꯦ ꯈꯜꯂꯒ ꯑꯩꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯒꯦ ꯇꯧꯕꯒ ꯑꯩꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯂꯥꯞꯅ ꯅꯨꯄꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯦꯞꯄꯒꯨꯝ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯑꯩꯅ ꯎꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯃꯇꯝ ꯑꯗꯨꯗ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯗꯦ꯫ ꯄꯣꯠꯂꯣꯏꯕ ꯌꯥꯎꯔꯨꯕ ꯃꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯑꯁꯤ ꯈꯜꯂꯒ ꯑꯩ ꯏꯁꯤꯡ ꯑꯗꯨꯗ ꯊꯦꯡꯒꯦ ꯇꯧꯕꯒ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯃꯤ ꯑꯃ ꯆꯣꯡꯊꯕꯒꯤ ꯃꯈꯣꯟ ꯇꯥꯔꯛꯈꯤ꯫ ꯑꯩ ꯃꯈꯣꯜꯂꯣꯗ ꯇꯥꯕꯗ ꯏꯁꯥꯁꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎꯏ꯫ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯨ ꯃꯈꯣꯜꯂꯣꯗꯣ ꯇꯥꯔ ꯃꯥꯜꯂꯤ꯫ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯏꯁꯤꯡꯗ ꯇꯥꯔꯤꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯆꯦꯟꯁꯤꯟꯅꯔꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯁꯨꯝ ꯂꯩꯅꯔꯤꯉꯩ ꯃꯔꯛ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯏꯟꯅꯐꯤ ꯑꯉꯧꯕ ꯑꯃ ꯇꯥꯎꯈꯠꯂꯛꯈꯤ꯫ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯑꯗꯣ ꯀꯤꯅ ꯀꯅꯥꯅꯣ ꯀꯅꯥꯅꯣ ꯂꯥꯎꯅꯕꯒ ꯀꯞꯅꯕꯒꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯃꯇꯝꯁꯨ ꯑꯍꯤꯡꯒꯤ ꯄꯨꯡ 12:10 ꯆꯠꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯑꯉꯥꯡ ꯎꯅꯕ ꯀꯨꯏꯗ꯭ꯔꯤ꯫ ꯑꯉꯥꯡꯁꯨ ꯊꯥ 4 ꯈꯛꯇ ꯉꯥꯏꯔꯤ꯫ ꯏꯁꯨ ꯅꯧꯔꯤꯕꯅꯤꯅ ꯃꯤ ꯃꯌꯥꯝꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯟꯁꯤꯡꯗꯨ ꯇꯥꯔꯒ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯅꯤꯛꯄ ꯍꯧꯔꯛꯑꯦ꯫ ꯏꯁꯥꯒꯤ ꯈꯔꯒ ꯀꯤꯒꯟꯕꯒ ꯏꯁꯥꯁꯦ ꯀꯤꯃꯟꯗꯅ ꯑꯩ ꯀꯞꯄꯦ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯔꯤꯕꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯤꯔꯛꯄꯗ ꯆꯍꯤ 18ꯇ ꯉꯥꯏꯔꯤꯕ ꯔꯨꯄꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯥꯁꯨ ꯄꯣꯠꯂꯣꯏꯕ ꯊꯣꯛꯂꯛꯄꯗ ꯌꯥꯎꯔꯛꯈꯤ ꯍꯥꯏ꯫ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯂꯣꯏꯅ ꯆꯦꯟꯊꯣꯛꯅꯔꯛꯏ꯫ ꯅꯨꯄꯥ ꯈꯔ ꯑꯃꯁꯨ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯆꯣꯡꯊꯔꯒ ꯅꯨꯄꯤ ꯑꯗꯣ ꯊꯤꯈꯤ꯫ ꯄꯨꯡꯈꯥꯏꯃꯨꯛ ꯆꯨꯞꯅ ꯅꯨꯄꯥ 10ꯃꯨꯛꯅ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯣ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯗ꯭ꯔꯦ꯫ ꯄꯨꯡꯁꯨ 1 ꯇꯥꯁꯤꯜꯂꯛꯑꯦ꯫ ꯑꯩꯗꯤ ꯀꯩꯅꯣ ꯑꯩꯅ ꯉꯁꯤ ꯎꯔꯤꯕꯁꯦ ꯈꯟꯕꯗ ꯏꯁꯥ ꯏꯊꯟꯇ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ꯫ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯩ ꯂꯧꯕ ꯂꯥꯛꯄꯗꯒꯤ ꯑꯩꯁꯨ ꯑꯃꯨꯛ ꯏꯄꯥꯝꯗ ꯂꯥꯛꯑꯦ꯫ ꯃꯥꯗꯤ ꯑꯩ ꯊꯅꯝꯂꯒ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯂꯨꯞꯈꯤꯕ ꯔꯨꯄꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯃ ꯂꯥꯛꯈꯤ꯫ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯗꯨꯅ ꯏꯁꯨꯗꯤ ꯀꯔꯥꯏꯅꯣ ꯍꯥꯏꯅ ꯀꯞꯇꯨꯅ ꯃꯌꯥꯝꯗ ꯐꯪꯅꯕ ꯊꯤꯕꯤꯌꯨ ꯍꯥꯏꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯑꯁꯣꯟꯕꯤ ꯃꯕꯣꯛ ꯑꯁꯤꯅ ꯌꯣꯛꯄ ꯑꯣꯏꯔꯕ ꯖꯥꯠꯅꯤ꯫ ꯃꯍꯩ ꯄꯪꯍꯥꯏꯗ ꯍꯥꯏꯅꯩ꯫ ꯑꯍꯜ ꯑꯃꯈꯛꯅꯗꯤ ꯂꯥꯏꯅ ꯂꯧꯕ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ, ꯄꯥꯎ ꯂꯧꯅꯧ, ꯃꯥꯏꯕ ꯃꯥꯏꯕꯤ ꯑꯈꯪ ꯑꯍꯩ ꯂꯩꯕ꯭ꯔꯥ ꯇꯥꯟꯅꯁꯦ ꯍꯥꯏꯅ ꯇꯧꯅꯕꯗꯒꯤ ꯄꯨꯡ 1:30 ꯑꯗꯨꯋꯥꯏꯗ ꯀꯣꯡꯄꯥꯜꯗꯒꯤ ꯏꯃꯥ ꯃꯥꯏꯕꯤ ꯑꯃꯗ ꯄꯥꯎꯗꯣ ꯍꯥꯏꯕꯗꯒꯤ ꯃꯥꯏꯕꯤ ꯑꯗꯣ ꯂꯥꯛꯑꯦ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯕꯒ ꯂꯥꯏ ꯈꯣꯏꯔꯝꯕ ꯍꯧꯔꯦ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯂꯥꯏꯒꯤ ꯂꯥꯏꯐꯥꯎ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯕꯤꯔꯛꯏ, ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯥꯏ ꯇꯤꯟꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯈꯔ ꯄꯥꯡꯊꯣꯛꯁꯤ꯫ ꯃꯤ ꯌꯥꯝ ꯂꯧꯈꯤꯗꯧꯔꯤ, ꯆꯦꯛꯁꯤꯜꯂꯨ, ꯃꯃꯥꯡꯗꯁꯨ ꯂꯧꯈ꯭ꯔꯦ꯫ ꯍꯥꯏꯔꯛꯄꯗ ꯃꯤ ꯈꯔꯅ ꯌꯥꯝꯅ ꯆꯨꯝꯃꯤ, ꯃꯃꯥꯡꯗ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯇꯥꯗꯨꯅ ꯁꯤꯈꯤ ꯍꯥꯏꯅꯔꯛꯈꯤ꯫ ꯃꯥꯏꯕꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯥꯏꯒꯤ ꯆꯥꯛꯊꯥꯛ ꯄꯤꯗ꯭ꯔꯒꯗꯤ ꯅꯨꯄꯤ ꯑꯁꯤ ꯄꯤꯔꯣꯏ ꯍꯥꯏꯅ ꯂꯩꯐꯥꯎ ꯄꯤꯔꯛꯏ꯫ ꯉꯁꯤꯒꯤꯗꯤ ꯅꯣꯏꯅ ꯊꯤꯔꯁꯨ ꯐꯪꯂꯣꯏ, ꯍꯌꯦꯡ ꯏꯔꯥꯏ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝꯗ ꯆꯥꯛꯊꯥꯛ ꯄꯤꯔꯒ ꯂꯧꯈꯠꯁꯤ ꯍꯥꯏꯕꯗꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯂꯣꯠꯁꯟꯅꯔꯒ ꯃꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯑꯩꯁꯨ ꯌꯨꯝꯗ ꯍꯜꯂꯛꯑꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡ ꯑꯗꯣ ꯑꯩ ꯑꯁꯤꯕ ꯆꯠꯄꯗ ꯊꯦꯡꯅꯈꯤꯕ ꯎꯈꯤꯕ ꯑꯀꯤꯕꯁꯤꯡ ꯑꯗꯨꯅ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯤꯠꯁꯦ ꯎꯏꯁꯟꯒꯦ ꯇꯧꯕꯒ ꯉꯁꯥꯏꯒꯤ ꯑꯉꯧꯕ ꯐꯤꯗꯣ ꯃꯤꯠꯇ ꯁꯨꯝ ꯎꯔꯛꯄꯗꯒꯤ ꯑꯩ ꯑꯍꯤꯡ ꯑꯗꯨꯃꯛ ꯇꯨꯝꯊꯗꯅ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯦ, ꯑꯃꯥꯏꯕꯤ ꯏꯃꯥ ꯑꯗꯨꯁꯨ ꯂꯥꯛꯑꯦ꯫ ꯄꯥꯡꯊꯣꯛꯀꯗꯕ ꯂꯥꯏꯒꯤ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯁꯤꯕꯗꯨꯗꯤ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟꯅ ꯑꯀꯣꯏꯕ ꯑꯗꯣ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯅꯨꯄꯤꯗꯨꯅ ꯏꯟꯈꯤꯕ ꯏꯟꯅꯐꯤ ꯑꯉꯧꯕꯗꯣ ꯅꯠꯇꯅ ꯃꯁꯥꯗꯤ ꯐꯪꯗ꯭ꯔꯦ꯫ ꯑꯉꯛꯄꯅꯤ, ꯇꯥꯏꯕꯪ ꯃꯄꯨ ꯃꯥꯒꯤ ꯅꯣꯡꯗꯝꯈꯣꯟ꯫
ꯄꯨꯡ 2 ꯆꯪꯅ ꯊꯤꯔꯐꯥꯎ ꯐꯪꯗꯕꯗꯒꯤ ꯄꯨꯈ꯭ꯔꯤ ꯏꯁꯤꯡ ꯑꯗꯣ ꯆꯤꯡꯊꯣꯛꯁꯤ ꯍꯥꯏꯅꯔꯦ꯫ ꯏꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯂꯨꯕꯗꯤ ꯅꯠꯇꯦ꯫ ꯈꯔ ꯆꯤꯡꯊꯣꯛꯄ ꯍꯧꯔꯛꯄꯗ ꯑꯍꯜ ꯑꯃꯈꯛꯅ "ꯁꯤꯗꯤ ꯑꯃꯨꯛ ꯍꯦꯟꯅ ꯊꯤꯕ ꯐꯪꯉꯔꯣꯏ, ꯂꯥꯏꯅ ꯂꯧꯕꯗꯤ ꯑꯁꯨꯝꯅ ꯊꯤꯔꯒ ꯐꯪꯒꯗꯕ ꯅꯠꯇꯦ" ꯍꯥꯏꯕꯗꯒꯤ ꯏꯁꯤꯡ ꯆꯤꯡꯕꯗꯣ ꯂꯦꯞꯍꯜꯂꯦ꯫ ꯐꯅ ꯀꯨꯏꯅ ꯊꯤꯔꯐꯥꯎ ꯐꯪꯗ꯭ꯔꯦ꯫ ꯃꯥꯏꯕꯤ ꯑꯗꯨꯁꯨ ꯂꯥꯏꯒꯤ ꯑꯣꯏꯕ ꯊꯧꯔꯝ ꯇꯧꯕ ꯂꯣꯏꯔꯒ "ꯃꯁꯤꯗꯤ ꯈꯔ ꯂꯨꯒꯗꯧꯔꯤ" ꯍꯥꯏꯔꯛꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯕꯗꯒꯤ ꯀꯩꯔꯥꯎꯗꯒꯤ ꯑꯍꯜ ꯑꯣꯏꯔꯕ ꯏꯄꯥ ꯃꯥꯏꯕ ꯑꯃ ꯀꯧꯔꯨꯔꯦ꯫ ꯃꯥꯏꯕ ꯑꯁꯦ ꯃꯤꯌꯥꯝꯅꯁꯨ ꯍꯦꯟꯅ ꯃꯁꯛ ꯈꯪꯅꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯏꯄꯥ ꯃꯥꯏꯕ ꯑꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯕꯒ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯜꯂꯒ ꯄꯨꯡꯈꯥꯏꯃꯨꯛ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯑꯗꯣ ꯏꯁꯤꯡ ꯃꯅꯨꯡꯗꯒꯤ ꯂꯧꯈꯠꯂꯛꯑꯦ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯤꯚꯝ ꯑꯗꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯀꯞꯅꯈꯤ꯫ ꯃꯐꯝ ꯑꯗꯣ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯟꯅ ꯄꯨꯝꯅꯤꯟ ꯅꯤꯟꯈꯤ꯫ ꯏꯄꯥ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯕꯗ "ꯅꯨꯄꯤ ꯑꯁꯤꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯀꯨꯝꯕ ꯃꯇꯝꯗ ꯂꯥꯏꯅ ꯂꯧꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯁꯤꯒꯤ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯃꯁꯥꯗ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯂꯥꯛꯅꯤꯡꯕ ꯄꯣꯛꯍꯜꯂꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯃꯊꯟꯇ ꯆꯣꯡꯊꯍꯜꯂꯛꯄꯅꯤ" ꯍꯥꯏꯅ ꯂꯥꯏ ꯑꯗꯨꯒ ꯏꯄꯥ ꯃꯥꯏꯕ ꯑꯁꯤꯒ ꯁꯥꯟꯅꯕꯗ ꯍꯥꯏꯔꯛꯈꯤ ꯍꯥꯏꯅ ꯇꯝꯂꯛꯏ꯫ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯨꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕ ꯐꯥꯎꯅꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯈꯜꯂꯨꯕꯗ ꯂꯣꯏꯅꯃꯛ ꯅꯨꯡꯉꯥꯏꯅꯈꯤꯗꯦ꯫ ꯃꯕꯣꯛ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯟꯅꯒꯤ ꯃꯁꯨ ꯅꯨꯄꯤ ꯑꯁꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤ ꯑꯁꯤꯗ ꯃꯁꯥꯗ ꯀꯃꯥꯏ ꯇꯧꯏ, ꯑꯍꯣꯡꯕ ꯂꯩꯕ ꯎꯕ꯭ꯔꯥ, ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡ ꯃꯇꯧ ꯎꯕ꯭ꯔꯥ ꯍꯪꯕꯗ ꯑꯕꯣꯛ ꯑꯁꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯏꯁꯨ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ "ꯑꯕꯣ, ꯑꯩꯁꯦ ꯍꯟꯗꯛ ꯃꯔꯛ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯁꯤꯗ ꯀꯅꯥꯅꯣ ꯃꯁꯛ ꯈꯪꯗꯕ ꯑꯃꯅ ꯀꯧꯕꯒꯤ ꯃꯑꯣꯡꯗ ꯑꯩꯕꯨ ꯑꯗꯨꯝ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯏ꯫ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯎꯗꯨꯅꯇ ꯂꯩ, ꯃꯪꯗꯁꯨ ꯇꯥꯏꯕꯪꯗꯁꯨ ꯏꯐꯣꯡ ꯐꯣꯡꯅ ꯎꯕꯒꯨꯝ ꯇꯧꯏ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯆꯠꯈ꯭ꯔꯕꯗꯤ ꯏꯕꯣ ꯑꯩ ꯍꯜꯂꯛꯇꯕꯁꯨ ꯌꯥꯏ" ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯇꯣꯏꯅ ꯄꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ "ꯐꯠꯇꯕ ꯃꯪꯅꯤ, ꯅꯪꯅ ꯁꯨꯝ ꯈꯟꯖꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯂꯥꯏ ꯑꯃꯨꯛꯇꯪ ꯈꯨꯔꯝꯊꯣꯛꯁꯤ, ꯀꯩꯁꯨ ꯇꯧꯔꯣꯏ" ꯍꯥꯏꯗꯨꯅ ꯊꯦꯝꯖꯤꯟꯕꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯕꯣꯛ ꯑꯗꯣ ꯃꯁꯨꯕꯨ ꯀꯧꯗꯨꯅ ꯄꯦꯟꯗꯅ ꯀꯞꯈꯤ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯛꯂꯤꯕꯗꯤ ꯂꯥꯏꯅ ꯂꯧꯕꯗ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯀꯧꯊꯣꯛꯏ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯩ ꯏꯁꯥꯃꯛꯀꯤ ꯃꯃꯥꯡꯗ, ꯑꯗꯨꯁꯨ ꯑꯊꯦꯡꯕ ꯃꯇꯝꯗ, ꯑꯁꯤꯕꯒꯤ ꯄꯣꯠꯂꯣꯏꯐꯝꯗ ꯅꯨꯄꯤ ꯑꯃ ꯏꯁꯤꯡꯗ ꯆꯣꯡꯊꯈꯤꯕ, ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯤꯕ ꯐꯪꯈꯤꯗꯕ, ꯃꯁꯥꯅ ꯏꯟꯈꯤꯕ ꯏꯟꯅꯐꯤ ꯑꯗꯨꯈꯛ ꯇꯥꯎꯈꯠꯂꯛꯄ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕ, ꯃꯤꯠꯃꯥꯡꯗ ꯇꯁꯦꯡꯅ ꯊꯣꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯑꯗꯣꯝ ꯑꯀꯤꯕ ꯑꯃꯠꯇ ꯐꯥꯎꯕꯤꯔꯣꯏꯗꯕ꯭ꯔꯥ? ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯗ ꯇꯥꯍꯟꯖꯕ ꯂꯣꯏꯖꯔꯦ꯫ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ, ꯁꯤꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝ ꯇꯧꯁꯤꯟꯕꯤꯔꯝꯃꯨ꯫ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯏꯁꯥꯗ ꯑꯀꯤꯕ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯂꯩꯕꯤꯔꯕꯗꯤ ꯄꯤꯖꯔꯤꯕ ꯋꯥꯆꯞ ꯅꯝꯕꯔ ꯑꯁꯤꯗ ꯊꯥꯕꯤꯔꯛꯎ꯫